Mayang Imphal Konchakta Lanhoubani Chingnaba Masel Nongmei Kapnakhre Pawasi Pandam Pawsi dagi Laukhatchabane Mayang Imphal Police Station gi manung chanba Konchak makha lekai dagi khara chalaga leiba Sagai Sabi area da haukiba hingda Lanhouba oiramgani Chingnaba group ani gi marakta akan bamawongda Nongmei Kapnakhre Police dagi phangba pawgi matung inna ngarang ahing nongyai matung dagi nakal ani gi marakta bom yauna Nongmei Kapnakhiba adu ngasi ayuk angan bapung mari fawba sathakhe Mayang Imphal Police Station ki kangbu ama mafam aduda ngasi ayuk changsinduna yengbada khulai paiba singi training camp oigani haina Chingnaba lausang ama mai thadok lamba thengnabaga loinana atopa sangama dana bom ta sinduna pokhai khibagi mafam leiramba thengna khi haire pawasina makha taraduna mafam aduda I kaya taramba thengnabana Nongmei Kapnaba aduda sogapan kaya yawramgani haina thajanare adumakpu miyoi kaya sogapan nangkhrabagi haibadi chapchana khangba ngamdre mafam adudagi police na mobile handset ama wallet ama ATM card manga Aadhaar card ani amasung pen card ama phagat pangam khi haire